अहमदा मरोइबा पाउ केमिकल फर्टिलाइजर ना लेबाग लेहाउ मांगशलक्तुना लौ उबा यादबा लौफम ओइरकपदगी कन्नबा बायो फर्टिलाइजर ओइना सिजिनसी हाइना एमएलए के चिबोमचाना हाइख्रे अमदी ngasi Manipur gi oiriba mapung oiba saktam asi laioikraba Professor Gangumai Kamaina tholambani haibi ai haina sangnai historian Professor Naurem Joy Kumar na phongdokre Kurumjari Am-Istv Manipuri Paumining Tabiri Bapumna Makpu Taram Nokchari Pau Sandongna Pijari Green Biotech Eco Solution na puthokpa Biofertilizer 2.0 Lauham daba sizinaba Takpagi Thoram Agriculture Department number the Green Biotech Eco Solution Sinduna Lamlai the Pangthokre Thoram Madu the Lamlai Kendrick MLA KH Ibomcha Agriculture Director Peter Salam Chingmana Saruyaki Thoram Madu the Green Biotech na Puthokwa Fertilizer 2.0 asi Haukiba Chahida Changyeng Oina Lopari Kunrom da Sizinavada Urea Deb Chada Kunmangarom Hantana Sizinavayaki Puthokpa Pothok Hantana Puthokpa hangatnaba ngambasu oiki chaliba chahi asida district manga da low pari chamaga tara changyeng tawgadabani chemical fertilizer gi mahuta bio fertilizer amadi organic fertilizer mahut sinaba department na tungan ba company na puthokpa har makhal sing sijinaba hobani haiki thoram gamari leinana MLA ke chibom chana chemical fertilizer civil nabana pothok yamna puthoklabasu leipak lehaw mangshelaktuna low ubaya da lawfam oirakpadagi kannanaba bio fertilizer sizinaba Haudok Pashilang Mishing da Sabgatshi Biofertilizer season Navana Leipak Leihausu Fagat Halakani Pothok Shu Henkalakpagaloina na Haksang da Susok Haloi Lengak na Long Mishing Paikat Liva Tabak Shingi Kana ba Long na Nabahwana Minasi Haiki Biofertilizer season na ba sida tongan ba makhan masan mayam amat tosalakanda zik season na riba masina kapiri ba kana ba dagi sina production da su kaimta handhaloi matik chana haidi chemical fertilizer season na budu da thoki ba potoklo sida su dum chapchana thokani aduga future gi da akoi gi leihau leibak sing su leihau adum automatically sel hanna bu kholan na ba gaina tawbasi da su Masisu director masamak sida lakpiduna phau hunba khotpa yaudana lom hamasiki manakta lepire baise yamna chauba puning thoga ningai oiba activities singni na yadumaina ada khanjai aduna akhoi agriculture department da natana atai Manipur gi department da leiriba official sing kai sing punamak akomba da di akhoi di chak cha da di ngoidamnina lomi sing sida id Maigi punamuk ki pangbibi aba mateng pangbidan lomi sinsi koi puning thogasi haina admain thamjaki Ngasi Manipur gi oiriba mapung oiba saktam asi laioi kraba Professor Gangumai Kamaina tholambani haibi ai haina saknai raba historian Professor Naurem Joy Kumar na phongdokre wafam asi history of Manipur perspective of pioneers haina mingthonba historian asigi tarahumdoi shuba larik phongbagi thoramda aiba masana phongdokhibani ghari da leiba Carries and Company da pangthokiba thoram aduda retired commissioner M Joy retired Professor P Navachandra Manipur University ki Professor MC Arunna Chingbana Miyoi Marui Miyoi in Saruyaki, State Archaeology ki Superintendent K Sasikantana, Larik Ashri Masak Taki, Kongnang Thava University ki Vice Chancellor Suwadiba retired Professor N Joy Kumar na Makhatana, ngasi ki tarahum Joshua Larik Asi, Lishinga Magachamapan Humdra Mangada, Manipur gi Masak Naiba Miyoi Tara Nipal na, Manipur University da Pangtokiva Seminar da Puthoklam bawafam da yumpam oibani Professor Gangumai Kamaina lamjing duna Manipur gi haurakfam amadi apunba Manipur ama kamdauna sagalakadagi haibigi matangda marik chumba wafam kaya larik asida uba phangani ngasi aikoi gi oiriba fibam asi larik aduda yamna chanaba fibam oiri tungda lakadaba mirolda kanaba kharada oiraba shupi gadra khanduna larik asi phongdokpani haina phongdorakhi
movement amati yawe masida maroina Manipuri pioneers ai ngasidi pioneers hajalita pabung khel center yawe samta jalit yawe adigi moirang sing chandra sing yawe do loina loina apa nyo tai hoji ke aya bana lo shira bana apoi amuna lokoi lokoi wata ro phangor do adu masin ngasidi mirora di moje thanagi do adu ai di samta ho bani na lokoi to do contribution yani unique contribution bi ba sing se lokoi di ko sing sing mang ha ta re na khajar ga ai ngasi mas thoksa PM Kishan amadi NFSA ga karigumba hiram amatada mari leinade NFSA card paiba beneficiary singna PM Kishan gi khudong cha basu adumak loba yai haina Agriculture Director Salam Peter na fongdokre wafam asi suknu kendra gi MLA ke Ranjit yauna Agriculture gi staff sing District Agriculture Office Thoubal na suknu kendra gi tongan mamafam mari suknu Sherau Wangu amadi Kakching Khunau da ahan batangka ki oina lomi miam da lengak na lepa ahongba mamalda urea har yenthokpagi thoramda fongdokhibani Director S Peter na mamang the NFSA makata na hai lomi singna District Agriculture Officer tana urea har lobada thengnagadab awabasing leitananaba Department mafam da chatuna yamna laina lomi singda fanghanbani ngasi yenthokliba urea har ashi ahanba round gini irang ashi akanba chaitheng nangkhibana Sherau amadi suknugi oinadi urea har amata watana department na soidana pigani haiki ngasi suknu eshi gi ahan boina round gi oina director masayaw na lomi singda urea har yenthokhiba adu suknu amadi Sherau da urea bag chatryankhai loina na wangu amadi Kakching Khunau gi oina urea bag chamanga lomi singda fanghan khani haiki nakagi matamda wai food and nutrition society Am-Istv government of India University me se pari ani ki mapu oiragani si ki hong na Peter dia le ai ki atu ki wari malaki aduna abai da wari do PM changa samdana ki bagi lan ki bi wari le aduna department ki mai ki ngam than ki dokte le PM changa nakha ka kai do wari am le le aduna adwaina to na ma ga se le do yaw ko le le jadi orang terkira kan atau pengguna berkona biu atau PM Kishan di kalau di awal nak biu. Paugi marakthana temba prema tang logsari. Admission open. Regular medical course for NEET UG 2027. Regular engineering course for JEE 2027. Course structure for RMC and REC. Free studentship. 50% fees concession. For more details, come and complete your dreams. Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khudingmak sibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Classic Hospitality Training Institute na chahi amagi course amasung Aviation and Hospitality Management gi tha taruk ki course ta mingchanbiba yaragani Class 12 pass amasung masagi chahi tara taretagina kunmanga fawbagi manungde leiba naha singna Hotel Imphal by Classic North AOC gi 3rd floor da lengthopiro matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break matong mukhan na taram nokchari makatawa pauda Kangpokpi District Fauraga National Highway amasung Interstate Highway singda apanba yaudana hanagum khudaktagi chathok chasin yahangadawani haina Committee on Travel Unity Ko2 Sadar Hills na Center amasung State Lengakta pung nipan gi matam thakre karigumba dipman asi thabak oina pangthorak trawadi democratic oiba thabak laukhatlagani hairi fireb asingarang Kangpokpi District ki CSO singyaw na Ko2 gi office ta pangthokhiba mifam amada warep laukibani State Lengak na center ga kusam naduna security agency singda highway amasung interstate highway singda authorized oidaba checkpoint amadi gate sing
ꯂꯧꯊꯣꯛꯍꯟꯒꯗꯕꯅꯤ ꯊꯥ ꯑꯃꯔꯣꯝ ꯃꯤꯌꯥꯝꯅ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯌꯥꯎꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯐꯪꯂꯛꯇ꯭ꯔꯤꯕ ꯑꯁꯤ ꯐꯪꯍꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ ꯀꯦꯃꯤꯀꯦꯜ ꯐꯔꯇꯤꯂꯥꯏꯖꯔꯅ ꯂꯩꯄꯥꯛ ꯂꯩꯍꯥꯎ ꯃꯥꯡꯍꯜꯂꯛꯇꯨꯅ ꯂꯧ ꯎꯕ ꯌꯥꯗꯕ ꯂꯧꯐꯝ ꯑꯣꯏꯔꯛꯄꯗꯒꯤ ꯀꯟꯅꯕ ꯕꯥꯏꯑꯣ ꯐꯔꯇꯤꯂꯥꯏꯖꯔ ꯑꯣꯏꯅ ꯁꯤꯖꯤꯟꯅꯁꯤ ꯍꯥꯏꯅ MLA KH ꯏꯕꯣꯝꯆꯥꯅ ꯍꯥꯏꯈ꯭ꯔꯦ ꯑꯃꯗꯤ ngashigi Manipur ashi mapung oiba saktam ashi laiwaikraba Professor Gangumai Kamaina tholambani haiba yai haina saknairaba historian Professor Naurem Joy Kumar na phongdokre Hozipawgi Am-Istv Manipuri pa matang sta loishinjari mudeng tabiram lepunda mokpom kana kuramjari